ꯑꯃꯔꯣꯝꯗ ꯍꯥꯏꯇꯥꯔꯒꯗꯤ ꯑꯔꯥꯟ ꯑꯍꯣꯏ ꯇꯧꯕ ꯃꯇꯝꯗ ꯃꯣꯏꯅ ꯀꯟꯗꯧꯔꯤꯕꯅꯤꯅꯦ ꯑꯩꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯗ ꯆꯦꯟꯁꯤꯟꯗꯣꯔꯤꯅꯤ ꯑꯩꯒꯤ ꯈꯪꯅꯕ ꯃꯟꯇ꯭ꯔꯤꯗ ꯆꯦꯟꯁꯤꯟꯗꯣꯔꯤꯅꯤ ꯑꯩ ꯆꯥ ꯐꯥꯈ꯭ꯔꯦ ꯈꯤꯇ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯧꯔꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤꯀꯣ ꯁꯨꯃꯥꯏꯅ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯄꯤ ꯑꯥꯔꯁꯤꯅ ꯇꯧꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯇꯛꯈꯥꯏꯗꯧꯔꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯑꯦꯝ ꯑꯦꯜ ꯑꯦ ꯊꯣꯛꯇꯕ ꯌꯥꯔꯣꯏ ꯁꯤꯗꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯑꯃ ꯁꯦꯝꯃ ꯑꯩꯈꯣꯏ ꯃꯟꯇ꯭ꯔꯤ ꯑꯣꯏꯍꯧꯗ ꯌꯥꯔꯣꯏꯗꯤ ꯇꯧꯔꯒ ꯑꯗꯣꯝꯗ ꯆꯪꯉꯛꯀꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯣꯝꯗꯁꯨ ꯉꯁꯥꯏꯒꯤꯀꯣ ꯑꯩꯈꯣꯏꯒꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯄꯣꯠꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯑꯦꯛꯁꯟ ꯑꯃ ꯆꯪꯉꯦ ꯍꯥꯏꯔꯤꯁꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯁꯦꯝꯗ꯭ꯔꯤꯕ ꯀꯔꯤ ꯁꯦꯝꯗ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯁꯣꯝ ꯅꯥꯀꯟꯒꯤ ꯂꯝ ꯍꯦꯟꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯏꯔꯥꯡꯁꯤ ꯇꯧꯔꯛꯄꯗꯒꯤꯅꯦꯕ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯀ꯭ꯔꯥꯏꯁꯤꯁꯇ ꯑꯩꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯀꯩꯅꯣꯒ ꯁꯃꯥꯖꯔꯣꯝꯒ ꯈꯤꯇꯪ ꯈꯦꯠꯅꯕ ꯑꯃ ꯂꯩ ꯑꯩꯈꯣꯏꯁꯤꯅ ꯄꯤ ꯑꯥꯔꯁꯤ ꯀꯔꯝ ꯀꯥꯟꯗ ꯊꯝꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯂꯩꯕꯥꯛꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯉꯥꯛꯄ ꯉꯝꯗ꯭ꯔꯀꯥꯟꯗ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯄꯤ ꯑꯥꯔꯁꯤ ꯂꯥꯛꯀꯗꯧꯅꯦꯕꯀꯣ ꯄꯤ ꯑꯥꯔꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯂꯣꯒꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯅꯀꯣ ꯉꯁꯥꯏꯒꯤ ꯃꯇꯝ ꯆꯥꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯧꯕ ꯉꯝꯗꯕ ꯈꯣꯠꯇꯕ ꯃꯌꯥꯝꯗꯨꯒꯤꯁꯨ ꯑꯁꯣꯏꯕꯒꯤꯁꯨ ꯑꯗꯨꯁꯨ ꯄꯤ ꯑꯥꯔ ꯂꯩꯉꯥꯏ ꯃꯔꯝ ꯑꯃꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯉꯁꯥꯏꯒꯤꯀꯣ ꯃꯅꯤꯄꯨꯔꯗꯗꯤ ꯏꯟꯇꯔꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁ ꯑꯦꯟ ꯑꯦꯛꯁꯇꯔꯅꯦꯜ ꯀꯣ ꯑꯦꯒ꯭ꯔꯦꯁꯟ ꯂꯥꯛꯇꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤꯀꯣ complete breakdown ꯂꯥꯛꯇꯅ ꯉꯁꯥꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅꯕꯨ ꯍꯥꯏꯔꯤꯅꯤꯗꯅ ꯃꯅꯤꯄꯨꯔꯗ ꯂꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯕꯅꯦꯕꯀꯣ ꯁꯤꯒꯤ ꯂꯣ ꯂꯩꯇꯕ ꯍꯥꯏꯁꯦ ꯂꯣ ꯑꯇꯩ ꯅꯠꯇꯦꯕ ꯉꯁꯥꯏꯒꯤ ꯂꯣꯁꯤ ꯂꯩꯇꯗꯅꯀꯣ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯔꯦ ꯑꯗꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯍꯥꯞꯄꯗ ꯐꯖꯅ ꯍꯥꯞꯇ꯭ꯔꯦ ꯀꯥꯏꯕ ꯑꯗꯨꯒꯨꯝꯕꯒꯤ ꯂꯣꯗꯨ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯀꯣ ꯑꯥꯔꯇꯤꯀꯜ 14, 19, 21ꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯁꯤꯒꯤ ꯁꯦꯐꯒꯥꯔꯗ ꯂꯩꯔꯛꯇ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯉꯁꯥꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤꯀꯣ ꯉꯁꯥꯏꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯕ꯭ꯔꯦꯛꯗꯥꯎꯟ ꯇꯧꯕꯗꯨꯗꯀꯣ ꯃꯁꯤ ꯔꯨꯜ ꯑꯣꯐ ꯂꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤ ꯃꯤꯁꯤꯡꯁꯤꯅꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟꯁꯦ ꯂꯧꯈꯠꯂꯨꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯩꯅꯣꯗ ꯒꯔ ꯂꯧꯈꯠꯄ ꯃꯇꯝꯗ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗ ꯃꯈꯣꯏꯗ ꯁꯤꯜ ꯑꯣꯏꯒꯗꯕ ꯃꯣꯏꯗ ꯀꯟꯊꯣꯛꯀꯗꯣꯏꯁꯦ ꯀꯅꯥꯅꯣꯗ ꯃꯈꯣꯏꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯅ ꯃꯣꯏꯁꯦ ꯀꯟꯊꯣꯛꯄꯤꯗꯣꯏꯅꯦꯕ ꯐꯅꯌꯥꯝꯅ ꯂꯥꯜꯂꯒꯁꯨ ꯉꯁꯥꯏꯒꯤ ꯃꯤꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯃꯅ ꯑꯩꯒꯤ ꯑꯉꯥꯡꯅꯦ ꯑꯩ ꯈꯔ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯗ ꯑꯗꯨꯝ ꯌꯦꯡꯗ ꯌꯥꯄꯣꯟꯇꯦ ꯈꯔ ꯃꯣꯏꯒꯤ ꯃꯅꯨꯡꯗ ꯁꯤ ꯇꯧꯅꯔꯤ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯗꯨꯒꯤ ꯃꯣꯏꯒꯤ ꯍꯦꯟꯁꯦ ꯃꯈꯣꯏꯒꯤ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏꯒꯤ ꯃꯈꯨꯠꯁꯦ ꯄꯨꯜꯂꯝꯕ ꯃꯈꯨꯠꯇꯣ ꯊꯥꯗꯣꯛꯅꯕ ꯉꯁꯥꯏꯒꯤꯀꯣ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯧꯊꯣꯛꯎ ꯄꯤ ꯑꯥꯔ ꯄꯨꯔꯛꯑꯣꯁꯤ ꯃꯣꯏꯒꯤ ꯑꯍꯥꯟꯕ ꯀꯩꯅꯣꯅꯦꯕ ꯗꯤꯃꯥꯟꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯤ ꯑꯥꯔꯗꯨ ꯇꯥꯔꯒ ꯃꯣꯏꯒꯤ ꯃꯊꯛꯇ ꯁꯨꯝ ꯇꯛꯈꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯁꯤ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯐꯩꯌꯦꯅ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯀꯩꯝꯇ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯉꯁꯥꯏꯒꯤꯀꯣ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟꯁꯦ ꯂꯥꯛꯍꯟꯅꯕ ꯑꯩꯅ ꯁꯦꯝꯒꯦ ꯍꯥꯏꯕꯗꯨ ꯅꯠꯇꯕ ꯉꯁꯥꯏꯒꯤꯀꯣ ꯃꯅꯤꯄꯨꯔꯗ ꯂꯝ ꯍꯦꯜꯂꯤꯁꯦ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇꯗꯤ ꯇꯧꯗ꯭ꯔꯦ ꯍꯧꯖꯤꯛꯀꯣ ꯇꯝꯄꯥꯛꯇ ꯍꯥꯟꯅꯁꯨ ꯇꯧꯗꯦ ꯃꯣꯏꯒꯤ ꯆꯤꯡꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯂꯥꯟ ꯇꯧꯔꯨꯕ꯭ꯔꯅꯤ ꯃꯣꯏꯅ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯄ ꯈꯛꯇꯅꯤ ꯉꯥꯡꯊꯣꯛꯏꯕ ꯄꯣꯠꯇꯨꯁꯨ ꯄꯣꯠ ꯂꯣꯏ ꯂꯧꯁꯟꯈ꯭ರೆ ꯑꯗ ꯍꯧꯖꯤꯛꯇꯤ ꯑꯥꯗꯒꯤꯁꯨ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯥꯗꯒꯤ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯏꯕ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯁꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯗꯣ ꯉꯁꯥꯏꯒꯤ ꯁꯤꯔꯣꯏ ꯂꯤꯂꯤꯗ ꯍꯦꯛꯇ ꯊꯤꯡꯖꯤꯜꯂꯛꯏꯕ ꯑꯗꯒꯤ ꯆꯠꯀꯅꯤ ꯍꯦꯛꯇ ꯊꯤꯡꯖꯤꯜꯂꯛꯏꯕꯁꯦ ꯃꯁꯤꯒꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯋꯥꯔꯛꯄ ꯋꯥꯔꯛꯄ ꯃꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗꯒꯤꯗꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡꯁꯦ ꯍꯦꯛꯇ ꯋꯥꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯀꯩꯅꯣꯁꯦ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟꯁꯦ ꯃꯣꯏꯁꯨ ꯄꯥꯝꯃꯛꯀꯅꯦꯕ ꯃꯇꯝꯗꯨꯗ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯣꯏ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟꯒꯤ ꯃꯔꯨꯝꯗ ꯂꯥꯛꯄꯅꯤꯅ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯗꯨꯅꯤꯗ ꯑꯗꯨ ꯀꯩꯝꯇ ꯅꯠꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁꯒꯣꯜꯒꯤ ꯀꯩꯅꯣ ꯏꯪꯂꯤꯁ ꯋꯥꯍꯩꯗ ꯌꯥꯝ ꯂꯩꯗꯦꯅꯦ ꯑꯩꯈꯣꯏꯒꯤ ꯇꯨ ꯄꯨꯠ ꯗ ꯀꯥꯔꯠ ꯕꯤꯐꯣꯔ ꯗ ꯍꯣꯔꯁ ꯍꯥꯏꯗꯣ ꯁꯟꯅ ꯅꯠꯇ꯭ꯔꯒ ꯁꯒꯣꯜꯅ ꯒꯥꯔꯤ ꯆꯤꯡꯒꯗꯧꯗꯨꯗ ꯒꯥꯔꯤꯗꯨꯅ ꯃꯃꯥꯡ ꯊꯥ ꯇꯥꯔꯒꯗꯤ ꯀꯅꯥꯅ ꯆꯤꯡꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯀꯣꯟ ꯑꯍꯥꯟ ꯈꯪꯗꯕꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯁꯤꯁꯨ ꯉꯁꯥꯏꯒꯤꯀꯣ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯁꯤ ꯁꯥꯟꯅꯕ ꯃꯈꯜ ꯑꯃꯅꯤꯅꯦ ꯕꯣꯟ ꯍꯥꯏꯁꯦ ꯕꯣꯟ ꯁꯥꯟꯅꯕꯒꯨꯝꯕꯅꯤ ꯀꯩꯅꯣ ꯕꯣꯟ ꯁꯣꯝ ꯅꯥꯀꯟꯒꯤ ꯁꯥꯟꯅꯕ ꯍꯧꯔꯛꯄꯗꯨꯅ ꯁꯣꯝ ꯅꯥꯀꯟꯒꯤ ꯒꯣꯜꯗ ꯆꯟꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏ ꯕꯣꯟꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯁꯣꯝ ꯅꯥꯀꯟꯒꯤꯗ ꯍꯥꯟꯅ ꯀꯥꯎꯁꯜꯂꯒ ꯑꯗꯨꯝ ꯍꯧꯔꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥꯕ ꯑꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏ ꯑꯗꯨꯅꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗꯤ ꯃꯥꯅ ꯒꯣꯔꯃꯦꯟ ꯁꯦꯝꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯁꯤ ꯄꯨꯟꯁꯤꯟꯗꯅ ꯀꯔꯤ ꯇꯧꯅ ꯇꯥꯟꯅꯗꯅ ꯈꯣꯠꯅꯕꯗꯨ ꯇꯧꯕ ꯂꯩꯇꯦ ꯑꯗꯨꯒ ꯇꯧꯒꯗꯕ ꯃꯣꯏ ꯏꯪꯒꯤꯠ ꯑꯃꯗ ꯄꯤꯔꯛꯄꯗꯤ ꯀꯩꯅꯣꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯌꯥꯝꯃꯟꯈꯤꯗꯅ ꯄꯥꯝꯕ ꯌꯥꯝꯃꯟꯈꯤꯗꯕꯗꯤ ꯉꯝꯗꯕꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯗꯨ ꯏꯟꯗꯤꯀꯦꯁꯟ ꯑꯃꯅꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯤ ꯀꯩꯝꯇ ꯈꯟꯅꯁꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯄꯣꯠ ꯑꯝꯇ ꯈꯟꯅꯁꯤ ꯌꯥꯗ꯭ꯔꯦ ꯀꯅꯥ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯨꯟꯅꯗꯅ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯁꯣꯏꯇꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯏꯪꯒꯤꯠ ꯄꯤꯔꯛꯑꯕꯅꯤꯅ ꯀꯩꯅꯣꯗ ꯑꯣꯏꯔꯣꯏ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅꯗꯤ ꯃꯣꯏ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯈꯜꯂꯒ ꯇꯧꯕ ꯃꯥꯟꯗꯦ ꯃꯣꯏ ꯃꯀꯣꯛ ꯄꯥꯟꯕ ꯃꯥꯜꯂꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯇꯧꯕ ꯇꯥꯔꯗꯤ ꯅꯪ ꯑꯣꯏꯔꯣꯅ ꯅꯪ ꯃꯇꯝ ꯈꯔ ꯄꯨꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯒꯦ ꯍꯥꯏꯕ ꯀꯔꯤ ꯀꯥꯏꯒꯦ ꯃꯣꯏ ꯈꯟꯅꯔꯒ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯥꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯆꯩ ꯄꯥꯏꯔꯒ ꯆꯤꯡꯉꯒ ꯇꯧꯕ ꯑꯃ ꯂꯩꯔꯤꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯆꯤꯡꯅꯔꯣꯗꯅ ꯅꯠꯇ꯭ꯔ ꯅꯤꯡꯁꯤꯡꯉꯤꯀꯣ ꯑꯃ ꯂꯩꯔꯝꯃꯦꯕ ꯅꯠꯇ꯭ꯔ ꯄꯣꯔꯣꯝ ꯀꯥꯎꯒꯦ ꯀꯥꯎꯅꯔꯣ ꯄꯣꯔꯣꯝ ꯀꯥꯎꯅꯔꯒ ꯑꯉꯝꯕꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯜꯂꯣ ꯀꯩꯅꯣ ꯁꯤ ꯋꯦꯁꯦ ꯂꯩꯌꯦꯕ ꯑꯗꯒꯤ ꯑꯔꯨꯕ ꯃꯑꯣꯡ ꯇꯧꯁꯦ ꯑꯔꯨꯕ ꯃꯑꯣꯡ ꯇꯧ ꯇꯥꯔꯁꯨ ꯑꯩꯉꯣꯟꯗ ꯇꯥꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯇꯥꯔꯒꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯃꯥꯜꯂꯦ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯔꯦꯁꯄꯦꯛꯇꯦꯠ ꯑꯦꯝ ꯑꯦꯜ ꯑꯦ ꯁꯤꯡꯅ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯣ ꯑꯩꯈꯣꯏꯁꯦ ꯃꯀꯣꯛ ꯑꯣꯏꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯦꯟꯗꯤꯗꯦꯠ ꯌꯥꯝꯃꯟꯕꯗꯒꯤ ꯑꯩꯈꯣꯏ ꯁꯤ ꯁꯦꯝꯕ ꯉꯝꯗꯕꯅꯤ ꯁꯤ ꯀꯩꯅꯣꯗꯣ ꯃꯣꯏꯗ ꯀꯂꯦꯛꯇꯤꯞ ꯑꯣꯏꯕ
ꯀꯩꯅꯣꯝꯇ ꯈꯟꯅꯕ ꯌꯥꯗ꯭ꯔꯦ ꯄꯣꯠꯇꯣ ꯑꯗꯨꯗ ꯁꯨꯝ ꯇꯥꯗꯅ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯗꯨ ꯃꯌꯦꯛ ꯁꯦꯡꯉꯝꯕ ꯋꯥꯅꯤ ꯑꯩꯈꯣꯏꯅꯁꯨ ꯃꯄꯥꯟꯗꯒꯤ ꯑꯗꯨꯝ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯑꯣ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯃꯥꯅꯦ ꯑꯗꯨꯝ ꯏꯈꯪ ꯈꯪꯅꯕ ꯄꯣꯠꯅꯤ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯥꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯁꯤ ꯁꯣꯜꯕ ꯇꯧꯕꯗꯨꯅꯤ ꯑꯗꯨ ꯁꯣꯜꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯊꯟꯇ ꯃꯔꯥꯏ ꯌꯥꯖꯔꯛꯀꯅꯤ ꯀꯩꯅꯣ ꯁꯤꯒꯤ ꯂꯥꯛꯏꯕ ꯈꯣꯡꯊꯥꯡꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯝꯅ ꯑꯣꯖꯥ ꯍꯧꯖꯤꯛꯐꯥꯎ ꯂꯩꯕꯗ ꯀꯃꯥꯏꯅ ꯌꯦꯡꯒꯦ ꯑꯣꯖꯥ ꯍꯣꯏ ꯃꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯂꯤꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯔ ꯒꯣꯃꯦꯟ ꯑꯃ ꯄꯥꯜꯂꯣ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯔꯤꯀ꯭ꯋꯥꯌꯔꯃꯦꯟ ꯍꯥꯏꯇꯥꯔꯦ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯛꯏꯕ ꯉꯁꯥꯏꯒꯤ ꯏꯔꯥꯡ ꯍꯥꯏꯕ ꯇꯥꯔꯦ ꯏꯔꯥꯡꯁꯤ ꯃꯁꯤ ꯑꯇꯣꯞꯄꯒ ꯃꯥꯟꯅꯕ ꯏꯔꯥꯡꯗꯤ ꯅꯠꯇꯦ ꯇꯁꯦꯡꯅ ꯃꯣꯏꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯔꯒꯁꯨ ꯉꯁꯥꯏꯒꯤ ꯄꯤꯅꯤꯡꯕ ꯃꯔꯝ ꯄꯤꯔꯒꯁꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏ ꯄꯤ ꯑꯥꯔ ꯊꯝꯃꯛꯏꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯤ ꯑꯥꯔ ꯊꯝꯕꯒꯤ ꯃꯐꯝ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯗꯨꯅ ꯂꯩꯔꯕꯗꯤ ꯃꯗꯨꯗꯤ ꯆꯞ ꯆꯥꯅ ꯑꯩꯗꯤ ꯐꯨꯜꯐꯤꯜ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯔ ꯒꯣꯃꯦꯟ ꯂꯩꯔꯒꯁꯨ ꯉꯁꯥꯏꯒꯤ ꯂꯥꯛꯏꯕ ꯏꯔꯥꯡ ꯐꯂꯥꯡ ꯃꯌꯥꯝꯗꯨꯅ ꯃꯇꯝ ꯑꯃꯗꯁꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯄꯣꯄꯨꯂꯔ ꯒꯣꯃꯦꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯛꯇꯕꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯤ ꯑꯥꯔ ꯂꯥꯛꯎ ꯑꯗꯩ ꯒꯣꯃꯦꯟꯁꯤ ꯀꯩꯅꯣ ꯇꯧ ꯁꯤꯟꯗꯣꯛꯎ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯂꯩ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯍꯣꯏ ꯈꯔꯅꯕꯨꯗꯤ ꯍꯧꯖꯤꯛ ꯄꯤ ꯑꯥꯔꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯐꯖꯅ ꯇꯧꯋꯤ ꯇꯧꯗꯦꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕ ꯍꯥꯏꯕ ꯑꯗꯩ ꯃꯣꯏꯁꯤ ꯄꯤ ꯑꯥꯔꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯍꯧꯕꯗ ꯏꯆꯟꯅꯨꯄꯤ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯔꯕꯂꯥꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯊꯥ 3 ꯃꯄꯨꯡ ꯐꯥꯔꯦ ꯉꯁꯤꯁꯦ ꯊꯥ 3 ꯍꯥꯏꯁꯦ ꯌꯥꯝ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯉꯁꯥꯏꯒꯤ ꯍꯦꯛꯇ ꯈꯔ ꯇꯛꯇꯅ ꯇꯧꯕ ꯌꯥꯕ ꯄꯣꯠꯁꯨ ꯅꯠꯇꯦ ꯑꯗꯨ ꯄꯤ ꯑꯥꯔꯁꯤ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯍꯣꯏ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯨꯅ ꯄꯥꯝꯕ ꯌꯥꯝ ꯊꯨꯅ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯄꯤ ꯑꯥꯔꯁꯤ ꯇꯧꯗꯦ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯝꯇꯅ ꯌꯦꯠꯂꯣꯏ ꯉꯁꯥꯏꯒꯤ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯦ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯣꯡꯃꯩ ꯂꯧꯈꯠꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯃꯥꯟꯕ ꯇꯝꯄꯥꯛꯇꯅ ꯐꯖꯅ ꯂꯧꯈꯠꯂꯒ ꯆꯤꯡꯒꯤꯗꯅ ꯂꯧꯈꯠꯇꯕ ꯑꯗꯒꯤ ꯆꯤꯡꯒꯤ ꯁꯨꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯑꯗꯣ ꯃꯁꯤ ꯃꯇꯥꯡꯁꯤꯗꯗꯤ ꯌꯥꯝꯅ ꯉꯛꯄꯁꯤꯀꯣ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯏꯒꯦ ꯁꯨ ꯇꯧꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯥꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯜꯂꯨ ꯃꯄꯥꯟ ꯊꯣꯛꯍꯜꯂꯛꯀꯅꯨ ꯀꯥꯏꯅ ꯃꯁꯤ ꯁ꯭ꯋꯥꯏꯗ ꯏꯇꯥ ꯇꯥꯗꯕꯗꯧꯅ ꯇꯧꯕ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯂꯨꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯃꯁꯤꯁꯤꯡꯁꯤ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤꯀꯣ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯁꯤ ꯃꯣꯏꯅ ꯊꯝꯅꯅꯕ ꯍꯣꯠꯅ ꯇꯥꯔꯒꯁꯨ ꯃꯁꯤ ꯊꯝꯕ ꯌꯥꯕꯒꯤ ꯃꯇꯝꯂꯥ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝ ꯆꯌꯦꯠꯅꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯑꯄꯥꯝꯕ ꯄꯤꯌꯨ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯗꯤ ꯄꯤ ꯑꯥꯔꯁꯤ ꯃꯇꯝ ꯈꯔ ꯁꯥꯡꯗꯕ ꯐꯩꯌꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯁꯨ ꯍꯥꯏꯕ ꯄꯣꯠꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯒ ꯇꯧꯅꯕ ꯄꯣꯠꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤꯗꯤ ꯁꯨ ꯂꯧꯊꯣꯛꯄꯤꯌꯣꯅ ꯁꯤꯒꯤ ꯍꯥꯏꯕꯁꯨ ꯂꯩꯔꯦ ꯑꯩꯈꯣই ꯌꯥꯎꯔꯔꯣꯏ ꯍꯥꯏꯅ ꯇꯧꯔ ꯑꯩꯈꯣꯏ ꯔꯤꯖꯣꯂꯨꯁꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯔꯤꯖꯣꯂꯨꯁꯟꯁꯨ ꯂꯩꯈ꯭ꯔꯦ ꯂꯩꯅ ꯉꯁꯥꯏꯒꯤ ꯁꯦꯟꯇꯔꯅ ꯇꯧꯕ ꯊꯕꯛꯅꯤꯅ ꯄꯤ ꯑꯥꯔ ꯉꯁꯥꯏꯒꯤ ꯑꯗꯨꯒ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯑꯃꯗꯨ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯗ ꯇꯥꯏꯅꯗꯅ ꯉꯁꯥꯏꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯄꯤ ꯑꯥꯔꯁꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯁꯤ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯁꯤ ꯃꯣꯏꯅ ꯒꯣꯔꯃꯦꯟ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕꯁꯤ ꯁꯦꯟꯇꯔꯒꯤ ꯃꯈꯣꯏꯒ ꯁꯤꯗ ꯁ꯭ꯇꯦꯠꯇ ꯁꯦꯝꯒꯗꯧꯔꯤꯕ ꯁꯤꯒ ꯄꯥꯔꯇꯤꯁꯦ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯑꯦꯟ ꯗꯤ ꯑꯦꯒꯤ ꯒꯣꯔꯃꯦꯟ ꯑꯣꯏꯅ ꯂꯥꯛꯀꯗꯕꯅꯤꯅ ꯁ꯭ꯇꯦꯠꯀꯤ ꯑꯦꯟ ꯗꯤ ꯑꯦꯒꯤ ꯌꯨꯅꯤꯠ ꯑꯃꯅ ꯁꯦꯟꯇꯔꯒꯤ ꯑꯦꯟ ꯗꯤ ꯑꯦꯒꯤ ꯌꯨꯅꯤꯠ ꯑꯃꯗ ꯑꯀꯟꯕ ꯋꯥ ꯉꯥꯡꯕ ꯉꯝꯒꯅꯤ ꯀ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯊꯣꯏꯗꯣꯛꯅ ꯊꯥꯖꯕ ꯂꯩꯇꯦ ꯍꯥꯏꯖꯕ ꯅꯣꯟꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯣꯏ ꯑꯗꯨꯅ ꯌꯥꯝ ꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯃꯁꯤꯡ ꯁꯨꯗꯧꯔꯦ ꯍꯥꯏꯁꯨ ꯍꯥꯏꯔꯦ ꯑꯗꯒꯤ ꯀꯨꯀꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯀꯨꯀꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯅꯁꯨ ꯑꯇꯣꯞꯄ ꯕꯤꯔꯦꯟ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯗꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯏꯪꯒꯤꯠ ꯄꯤꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯁꯨ ꯂꯩꯔꯦ ꯃꯣꯏ ꯃꯌꯥꯝꯅ ꯏꯪꯒꯤꯠ ꯄꯤ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤꯒꯤꯀꯣ ꯃꯣꯏꯅ ꯍꯥꯟꯅ ꯍꯥꯏꯔꯝꯕꯁꯤ ꯕꯤꯔꯦ ꯂꯧꯊꯣꯛꯑꯒꯗꯤ ꯃꯣꯏ ꯂꯣꯏꯅꯃꯛ ꯃꯣꯏꯒꯤ ꯋꯥꯐꯝꯗꯣ ꯍꯟꯗꯣꯛꯄꯒꯤ ꯋꯥꯒꯁꯦ ꯍꯥꯟꯅꯗꯤ ꯄꯜꯂꯝꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯍꯟꯗꯣꯛꯇꯦ ꯇꯁꯦꯡꯅ ꯃꯈꯣꯏꯔꯣꯝꯗꯒꯤꯁꯨ ꯑꯩꯈꯣꯏꯗ ꯃꯦꯟ ꯃꯥꯟ ꯇꯥꯗꯕꯁꯦ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯑꯇꯣꯞꯄ ꯃꯤꯇꯩ ꯑꯃꯗ ꯀꯩꯅꯣꯁꯤ ꯂꯤꯗꯔꯁꯤꯞ ꯄꯤꯕ ꯃꯇꯝꯗ ꯃꯣꯏ ꯌꯦꯠꯂꯣꯏ ꯍꯥꯏꯕ ꯋꯥꯅꯤ ꯃꯣꯏ ꯏꯔꯥꯡꯁꯤꯗꯤ ꯃꯣꯏ ꯇꯣꯛꯀꯗ꯭ꯔꯣ ꯑꯩꯈꯣꯏ ꯇꯣꯛꯑꯅꯤ ꯅꯠꯇ꯭ꯔꯒꯅ ꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯣ ꯃꯣꯏꯅ ꯃꯣꯏꯒꯤ ꯋꯥꯈꯜꯗꯒꯤꯗꯤ ꯏꯔꯥꯡꯁꯤꯒꯤ ꯀꯣ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯑꯣꯅꯔꯦꯕꯜ ꯕꯤꯔꯦꯟꯁꯤ ꯐꯝ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯏꯔꯥꯡ ꯃꯈꯥ ꯆꯠꯊꯔꯔꯣꯏ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯏꯪꯅ ꯇꯞꯅ ꯄꯥꯟꯕꯒꯤ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤ ꯃꯣꯏ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯃꯣꯏꯒꯤ ꯊꯕꯛꯁꯤ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯄꯒꯤ ꯄꯣꯠ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯂꯩꯕꯅꯤꯅ ꯃꯣꯏꯁꯤ ꯋꯥꯔꯤꯁꯤꯀꯣ ꯑꯃꯒ ꯁꯝꯅꯗꯕꯒꯤ ꯄꯣꯠ ꯈꯔ ꯑꯩꯗꯤ
ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯁꯝꯕꯤꯠ ꯄꯥꯠꯇ ꯆꯠꯂꯨꯕꯗ ꯉꯁꯥꯏꯒꯤꯀꯣ ꯁꯝꯕꯤꯠ ꯄꯥꯠꯇꯅ ꯇꯧꯔꯤꯗꯨꯁꯨ ꯀꯩꯅꯣ ꯈꯪꯗꯦ ꯏꯆꯝ ꯆꯝꯕ ꯅꯣꯔꯃꯦꯜ ꯇꯥꯏꯝ ꯑꯃꯗ ꯒꯣꯔꯃꯦꯟ ꯁꯦꯝꯕꯒꯤ ꯆꯠꯄꯗꯧꯅ ꯇꯧꯋꯦꯕ ꯅꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤ ꯂꯝꯕꯦꯟ ꯏꯔꯥꯡ ꯇꯧꯗꯅ ꯇꯧꯔꯤꯁꯤ ꯅꯣꯏ ꯍꯟꯗꯧ ꯍꯥꯏꯕꯒꯤ ꯄꯣꯠꯇꯤ ꯊꯣꯛꯂꯛꯇꯕꯀꯣ ꯑꯗꯨꯅ ꯒꯣꯔꯃꯦꯟꯗꯨ ꯄꯥꯜꯍꯜꯂꯀꯥꯟꯗ ꯅꯣꯏ ꯁꯞꯄꯣꯔꯠ ꯇꯧꯒꯗ꯭ꯔꯥ ꯇꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯣꯝꯗ ꯑꯣꯏꯅ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯄꯦꯟꯗꯦꯕ ꯑꯩꯈꯣꯏ ꯄꯦꯟꯗꯦ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯄꯦꯟꯗꯦ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯦꯟꯗꯕ ꯃꯤꯁꯨ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯈꯜꯂꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯂꯩꯕꯅꯤꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯇꯧꯕ ꯃꯤꯇ꯭ꯔꯪꯅꯦ ꯍꯥꯏꯗꯅ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗ ꯑꯩ ꯊꯣꯏꯗꯣꯛꯅ ꯑꯩ ꯂꯥꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯇꯧꯒꯗꯕꯗꯤ ꯍꯧꯖꯤꯛꯀꯤ ꯇꯧꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯅ ꯄꯥꯝꯕꯁꯤꯡꯁꯦ ꯃꯁꯤ ꯄꯤ ꯑꯥꯔꯒꯤ ꯃꯇꯝꯗ ꯇꯧꯍꯧꯕꯅ ꯈ꯭ꯋꯥꯏ ꯐꯒꯅꯤ ꯈꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯄꯤ ꯑꯥꯔ ꯃꯇꯝ ꯂꯩꯕ ꯃꯇꯝꯁꯤꯗꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃ ꯑꯥꯏ ꯑꯦꯁ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯑꯃ ꯃꯄꯥꯟꯗꯒꯤ ꯄꯨꯁꯜꯂꯛꯑꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯗꯅ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯃꯤꯕ ꯉꯁꯥꯏꯒꯤꯀꯣ ꯇꯣꯞ ꯑꯣꯐꯤꯁꯤꯌꯦꯜ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯇꯣꯞ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯇꯣꯞ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯤꯗꯤ ꯃꯁꯤ ꯈꯔ ꯃꯐꯝ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯕꯒꯤ ꯃꯊꯧ ꯑꯃ ꯇꯥꯕ꯭ꯔꯥꯅ ꯈꯜꯂꯤ ꯅꯠꯇ ꯇꯥꯔꯒꯗꯤ ꯍꯥꯃꯨꯀꯣ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗꯨꯗ ꯑꯗꯨꯝ ꯂꯩꯗꯅ ꯇꯧꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟ ꯍꯥꯏꯈꯤꯕꯗ ꯃꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯄꯤꯔꯣꯏ ꯑꯗꯒꯤ ꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯈꯣꯠꯂꯨ ꯀꯥꯏꯅ ꯇꯧꯕꯁꯦ ꯃꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯆꯪꯉꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇꯀꯣ ꯊꯥ 2-3 ꯈꯛꯇ ꯉꯥꯏꯔꯤꯕ ꯄꯤ ꯑꯥꯔꯁꯤꯗ ꯑꯩꯈꯣꯏꯅ ꯇꯥꯏꯁꯤꯜꯂꯒ ꯍꯥꯟꯅꯒꯤ ꯌꯥꯗ꯭ꯔꯦ ꯈꯪꯉꯤꯕ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯁꯨ ꯀꯃꯥꯏꯅ ꯌꯥꯒꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯝꯃꯁꯨ ꯀꯣ ꯑꯩꯈꯣꯏꯗ ꯚꯤꯖꯟ ꯑꯃꯁꯨ ꯎꯍꯟꯕ ꯉꯝꯗꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯁꯦ ꯍꯦꯛꯇ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯃꯗꯤ ꯑꯩ ꯊꯥꯖꯗꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯁꯨ ꯃꯣꯏ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯅ ꯇꯁꯦꯡꯅ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯃꯤ ꯃꯁꯤꯡ ꯁꯨꯔꯦ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯁꯦꯝꯖꯒꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯄꯤ ꯑꯥꯔ ꯂꯥꯛꯑꯀꯥꯟꯗ ꯑꯁꯨꯝ ꯊꯕꯛ ꯇꯞꯄꯤꯁꯤ ꯀꯔꯤꯒꯤꯅꯣ ꯊꯕꯛ ꯀꯟꯁꯤꯜꯂꯨ ꯍꯥꯏꯗꯅ ꯀꯩꯅꯣꯒꯤꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯄ꯭ꯔꯦꯁꯔ ꯄꯤꯕꯗꯨꯅ ꯍꯦꯟꯅ ꯃꯑꯣꯡ ꯇꯥꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯄꯣꯠꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯒꯣꯔꯃꯦꯟ ꯁꯦꯝꯗꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯅꯤ ꯑꯗꯨꯅ ꯊꯥ 3 ꯈꯛꯀꯤ ꯁꯥꯡꯗꯣꯛꯈꯤꯕ ꯄꯤ ꯑꯥꯔꯅꯤ ꯑꯗꯨꯅ ꯊꯥ 3 ꯈꯛꯇ ꯉꯥꯏꯁꯜꯂꯦ ꯊꯥ 3ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯧꯒꯗꯕ ꯅꯣꯔꯃꯦꯜꯁꯤ ꯇꯥꯒꯗꯕ ꯂꯝꯍꯦꯟꯕꯁꯤꯡ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯑꯗꯒꯤ ꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯦꯟꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯊꯤꯡꯉꯤꯕꯁꯦ ꯃꯁꯤ ꯍꯥꯡꯗꯣꯛꯄ ꯃꯁꯤ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯥ ꯇꯥꯅ ꯄꯤ ꯑꯥꯔ ꯊꯤꯡꯕꯒꯤ ꯃꯊꯧ ꯇꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯊꯪꯒꯤ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯑꯣꯇꯣꯃꯦꯇꯤꯀꯦꯜꯂꯨꯝ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯑꯃ ꯁꯦꯝꯗꯕ ꯌꯥꯗꯕꯒꯤ ꯄꯣꯠ ꯑꯃ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯤꯕ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟꯁꯤ ꯁꯦꯝꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯗꯤꯖꯣꯜꯕ ꯇꯧꯊꯣꯛꯑꯒ ꯅꯧꯅ ꯏꯂꯦꯛꯁꯟ ꯇꯧꯕ ꯌꯥꯝ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯣꯖꯥ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯦꯝꯕꯕꯨꯗꯤ ꯄꯤ ꯑꯥꯔꯁꯤ ꯊꯝꯃꯀꯥꯟꯗ ꯑꯣꯖꯥꯅꯁꯨ ꯊꯝꯕꯤꯈꯤ ꯃꯁꯤꯗ ꯉꯝꯗꯕ ꯊꯕꯛꯁꯤꯡꯁꯦ ꯀꯔꯤꯒꯤ ꯉꯝꯗꯦꯅ ꯃꯁꯤ ꯇꯥꯈꯠꯂꯀꯥꯟꯗ ꯃꯁꯤꯗ ꯌꯦꯡꯁꯤꯜꯂꯒ ꯃꯔꯥ ꯅꯥꯏꯅ ꯑꯗꯨꯝ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯝ ꯂꯥꯛꯆꯒꯗꯧꯕꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯨ ꯑꯣꯖꯥꯅ ꯊꯝꯕꯤꯈꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤꯅ ꯁꯦꯝꯅꯕ ꯀꯥꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯡꯈꯠꯅꯔꯛꯏꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯄꯣꯠꯁꯤ ꯇꯁꯦꯡꯅꯃꯛ ꯊꯥ 3 ꯄꯤ ꯑꯥꯔ ꯆꯞ ꯆꯥꯅ ꯐꯥꯔꯕꯁꯤ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯌꯦꯡꯀꯥꯟꯗ ꯄꯣꯄꯨꯂꯔ ꯒꯃꯦꯟ ꯑꯃ ꯁꯦꯝꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯁꯦꯝꯕꯒꯤ ꯇꯉꯥꯏꯐꯗꯕꯗ ꯃꯇꯝ ꯆꯞ ꯆꯥꯅ ꯆꯥꯔꯦꯅ ꯈꯟꯕꯩꯔꯥ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯁꯥꯁꯦ ꯉꯥꯛꯊꯣꯛꯆꯅꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯣꯝꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕ ꯌꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯃꯁꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯁꯦ ꯚꯥꯞꯅ ꯁꯥꯔꯒꯀꯣ ꯍꯥꯏꯒꯗꯕ ꯃꯉꯥꯏꯔꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯀꯔꯤꯒꯤꯅꯣꯅ ꯍꯪꯇꯥꯔꯒꯗꯤ ꯃꯣꯏ ꯃꯁꯥꯗ ꯍꯪꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯈꯪꯉꯣꯏ ꯍꯧꯖꯤꯛ ꯃꯣꯏꯗ ꯇꯧꯔꯤꯁꯤ ꯃꯌꯥꯝꯅ ꯃꯈꯣꯏꯗ ꯒꯣꯔꯃꯦꯟꯁꯦ ꯅꯣꯏ ꯂꯩꯔꯤꯅ ꯁꯦꯝꯗꯕꯅꯤ ꯍꯥꯏꯕꯁꯤꯃ ꯌꯥꯝ ꯀꯟꯅ ꯇꯥꯏꯅꯔꯤꯁꯤꯀꯣ ꯑꯗꯨꯒ ꯅꯣꯏ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯅꯣꯏ ꯊꯕꯛ ꯇꯧꯗꯦ ꯅꯁꯥꯒꯤ ꯈꯜꯂꯦ ꯍꯥꯏꯕꯁꯤꯅꯦ ꯃꯁꯤꯗ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝꯒꯤ ꯄꯦꯟꯗꯕ ꯑꯃꯗꯤ ꯂꯩꯀꯣ ꯄꯦꯟꯗꯕꯁꯤꯅ ꯃꯌꯥꯝꯒꯤ ꯄꯦꯟꯗꯕꯅ ꯄꯦꯟꯗꯕ ꯑꯣꯏꯖꯈ꯭ꯔꯒ ꯉꯁꯥꯏꯒꯤ ꯃꯣꯏ ꯃꯁꯥꯒꯤ ꯃꯊꯧꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯥꯏꯁ ꯇꯧꯒꯗꯕꯀꯣ ꯍꯥꯏꯗꯤ ꯑꯩ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯊꯧꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯩ ꯃꯇꯝ ꯆꯥꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯀꯣ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃꯒꯤ ꯊꯕꯛꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯗꯩ ꯃꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯇꯤ ꯄꯤ ꯑꯥꯔꯁꯨ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯗꯤ ꯐꯔꯕ꯭ꯔꯥ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤ ꯐꯩ ꯍꯥꯏꯅ ꯂꯧꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯁꯤꯔꯣꯏ ꯂꯤꯂꯤꯒꯤ ꯐꯦꯁꯇꯤꯚꯦꯜꯗ ꯇꯧꯔꯛꯏꯁꯤꯅꯤ ꯑꯩꯈꯣꯏ ꯇꯥꯡ 10ꯗꯒꯤ ꯃꯣꯏ ꯇꯧꯔꯤꯉꯩꯗ ꯑꯩꯈꯣꯏ MST ꯆꯦꯜꯍꯟꯒꯅꯤ ꯍꯥꯏꯔꯦ ꯑꯗꯨ ꯀꯩꯝ ꯄꯟꯗꯦ ꯁꯨꯃꯥꯏꯅ ꯄꯨꯡ ꯑꯁꯨꯛꯇꯩ ꯊꯥꯅꯤ ꯑꯁꯨꯛꯇ ꯍꯜꯂꯛꯀꯅꯤꯅ ꯇꯧꯕ ꯀꯥꯟꯁꯤꯗ ꯉꯁꯥꯏ ꯀꯨꯀꯤ ꯖꯣꯃꯤꯒꯤ ꯀꯥꯡꯕꯨꯗꯒꯤ ꯁꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯗꯤ ꯇꯣꯡꯍꯟꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜꯁꯤꯡꯗꯁꯨ ꯃꯣꯏꯅ ꯑꯜꯇꯤꯃꯦꯇꯝ ꯄꯤꯕꯗꯧꯅ ꯆꯨꯝꯕ ꯂꯥꯟꯕꯗꯤ ꯈꯪꯗꯦꯀꯣ ꯁꯤꯁꯤ ꯊꯥꯗꯣꯛꯅꯔꯛꯄꯗ ꯑꯩꯈꯣꯏꯅ ꯎꯔꯤꯁꯤꯕꯀꯣ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯃꯈꯣꯏꯒꯤ ꯃꯊꯧ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣꯕꯁꯤ ꯇꯥꯛꯈꯤꯗꯣꯏꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯇꯥꯛꯅꯤꯡꯉꯥꯏ ꯂꯩꯕ꯭ꯔꯕ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄ ꯃꯇꯝꯗ ꯊꯦꯡꯅꯔꯦꯀꯣ ꯑꯍꯜ ꯂꯃꯟ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯕ ꯃꯇꯝꯗꯁꯨꯀꯣ
awaba anaba lakpa haibase karino haiba matamda ko masigi matamsida mi amagi magun mi amagi thonasi khangadorine aina ima nungsi ipa nungsi haibase imana waraba ipana waraba anabagi ko hedu na hedana phamungda taba matamda ai ima ipagi aina magi moi kyam yengchali aina moi gidum kyam tawe habidana ai ima natraga ipa nungsi habde khangadorine amai to lebang nungsi bani hadana thokiba mayam sino ji lebak si kanghong saidana ko lebak si machet machet tan karik pa yaba ki mo malaba aduga maruina akhoi community amase hoji ko chathok ka yadre mapan thok pa yadre manipur ki mapan da chatpasi mathak na tradi yadre aduga ki kuki jo me habis de mukhui da hana lamben si samok do moidi saning mo matam da salle modi da thing balite akhoi de di am thina thingre sigi matam sida mogi mathauji karino amana hoji ka dori moi masen chaina bam ko adu sema ngam ega ngam de gan to bam atoba mana masigi poche masigi yengjallo masigi lebak ke awab ji kok thu haibi gi mahut ko masigi prajana pendri bado ande e sidi prajana pendri sidi masigi magi popular ko mel laita bagi penda banate chigana na haige popular ko mel laita bane prajana pendri sidi karino na haiba matam da ngasai awa ana tariba mayam se ngasi bu kok to bagi ne IDP halandri ko the IDP manung de IDP halandri abasi khatana yaro IDP manung de moi kamai tori haisi koi yengjan mama sangi ko moi hing bagi mahing kamai tori angang lai laju kamai tori moi matungi moi ki ko moi ki punchi gi tungi phibam je mokoi gi tungi asa habi tare ko matung da la ka da gi mokoi gi wakhal lu kari no wakhan phumung da na loi le ngone ma in sum khanjo matam da ko adar masi gumba yengjan mama sangi adu hojik lai riba ai je hojik ko yamna laibuk thibam na khoi je kano oi bani na ngasai ko parliamentary form government je oi bani na ngasai mai magi MLA ma hoi mantri oi tar kana lebak ki mantri oi adu MLA oi ta di mai kendra ki MLA ne kendra se to matam da more de gi tanthuri chosambur di tanthuri chosambur gi MLA kano praja singdu gi MLA di chosambur da moina vote thadaraga kahalami MLA du more gi MLA si di more da vote ka gi to mokoi gi MLA mokoi MLA se ga mokoi gi vote ro ba ekhoi gi media community se kari pau phong na ri gi yam noi ta basi ko adi mo chosambur gi su komai to ri gi adi mo somna kan na mo ekhoi gi kano sida ngasai ko madu gi wa si gi wang mo de sakhraga mase ekhoi community ekhoi gi ni haidana ngasai gi ekhoi gi tasengna lai riba kano se ko ekhoi gi soba chosambur di lai ba adigi kano gi mori de gi lai ba se masi gi ekhoi kanam ta khanbi ro ridra khanda bagi khudam la ba hoje ekhoi no uri ba se thoksa wacha da ba ama gi ponam khak lai ba se ko adana ngasai gi mathang gi bhota ai ta hai gi hoje mayam ama mori de chele jaga jaga de periphery area di chela ga saida imphal gi jaga da natraga jaga da lai ri bisingche makoida thabak se yam kan phajana tawruraga su bot thada ga dri mafam gi mina thada ga dri ni na masi de ai moi gi dam ta yam kan hon ro ga kai do ri ga na khan ma gi podam ga la abra habi gi podam su khoida khan da ba ya da gi podam la maram di kan da ga electoral politics la ko matam da di chai gi ko aina IDP gi mayam taw ta ga mai vote ngon da di thada ba ya ba na te haidana khan ga lai thok gi ba ta ga di madu yam thina lai buk thi podam oi do ri ne adana masi tor ko matam sida masagi government sem ge hario mi sing do adugi collective decision kari le rege prajada thamabra moi khaktina tan ba yagadra tasengna moina yam phajaba pot khara putho dana ai moi vision am pura dana bara ge mayam da thamda gadi praja mayam no moi gi dum chong tok tna sidi tok da ba yare noi pia na tori se pendre moina tori vision jina hena maru oi haidana la oi aduga khoi kanu chief minister munna bage khoi sem da bane taseng na haida di prakha thariba chhatra loinu mukse phasta ningam gani ne to poro ningam gani ne chief minister oning da mi bu kari legi kana oidino ai di mako ojero haba kanam lai mo pibu pire de lo ga har kani amor so khongte ko sumita mo chief minister oi ga har kani adu da injan ba ya roi ba khoina pambadi moi kuma thoise hana tawmi ba sina taba ko si di policy leite moi program leite moi ding hanga thopu tabuni akhoi kuma thoi soitro tholai je akhoi di si tabuni na utlabra natraga central government da natraga makhoi gi oiba party gi leader sing moi che du pi bra pau je am phauna de natraga na moi ji yam kiman gi dina ko
ngasai ko asboi mathakna bu yaraktragadi akhoi kari upai lege ne hekta खुरम खाजंग बै थबक तौ लेरब्रा अदुनदी यारोय अदुनदी मखोइसे हजिक लेबाक की लुचिंगबा लेबाक निक्सिबा अखोइ कम्युनिटी हाइब तारे कम्युनिटी हाइब तागदी सेंग हाइ तागदी सोकपना अखोइ सोक तारगजो अखोइ नुंसिबा मतमदि पुलम नुंसिगदबनि मंदि कनदा अखोइ लेमिनगदजि पुलम लेमिनदेनि हानजु पुलम लेमिनरपनि अदना मसिगे अपुनबा की को अखोइ जे समाय तौदन नुंसिनना लाकपजे अखोइ मचे मचे तागबे तारे मचे मचे बु तागरगदि अखोइ द यूनियन टेरिटरी ओगेरा स्टेट हुद ओगेरा अदुम तारनिने दु पुनः लेगजु तिनब सुंगा यारोइने थावगा इसिंगबो कोनम खक्ते हापते कमाइ तिनदोरि तोन तोन तानरोइदो हाना फजना नुसिनना लेरंब पोदमा नुसिनबा यादबगी पोदमा थमगे तागदि एखोइगे मोइगा का अमदे लेमिनरगा सुंगा यारोइ अदना मसिगी सिगुम्बा को थाकी वखन खनबा म चंगेबा अदुना हौचिकी लेहौरिबसे को कुमाथोइबो ओइरो तरादबो ओइरो मंगादबो ओइरो मोइसिना विजन नम पुरगा अखोइ हाइना सि थोलकदोरिने मरमदि कइनोदा हौचिकी लेरबा एमएलए सिंगसिना गवर्नमेंट सेमंग मक्तरबा सिदि कानरोय अखोइ मसे कइनो तौगरसि डिजॉल्व तौगरसि अनोबा इलेक्शन तौगे हाता जो मतुंग द लाकदर मिसिंगी विजन दो हौचिकते हुन पीबा होगदौने अखोइ लागा अखोइना पाने अखोइना तो मैके तौने हाबदुदि यारोइबा मरमदि कइनोदा मसिगी पोचे अखोइगी प्रजासिंगी ममांग थंबम चंगी मोइना थबकि चंगचलप मतमदा मै याम सेंबम चंगी अदुगा हौजिकी लैरिबा सगी को हेक्ता अखोइ हेक्ता सेमदौने हाबदुदि सोनांगदा प्रजा वारिबा पोसेमदि खंगद्रे इमादुना इपादुना डॉक्टर दा तादना सोर होन ngमद्रि कांदा सिदि आइदि एमबीबीएस तंबा चटके आइदि कनोगे डॉक्टर की करी मोइगा अवांग थाक तो करी स्पेशलिस्ट ओरुगेना तम चलेदि मामादु सुन तंगसिर मोइद्रो अदुमाय तौदना तौरिबो प्रॉब्लम सिदि नंगी पॉपुलर गवर्नमेंट की प्रॉब्लम नते हाबा पॉपुलर गवर्नमेंट लेबा लेता बाइसे तोंगान बमनेबा अदु होजिकी मायामना थेंगनेरबा प्रॉब्लम दि होजिकी जे चतोक चसिन यादबा लंबेन थिंगबा अखोइगी तांथोरिबा मिसिंगसे मयुमदा हनबा ngमदबा अदि हानगे को अखोइगी इचम चमना हिंगबा पुंसिदो अदुदा पुंसि मरेलदुदा हनजलनबा ngमदबा अदि नुंसिनद्रिबा गा मिसअंडरस्टैंडिंग लेसे कोहनबा ngमदबा अदु लमहेनबा सिंगसे खंदोगा दंदी पीननबा थबक तौदबा मसी पोचे लैबनिना हजिकसे याम समना हाइने हजि कनोना मोइगी असमना कना अखोइगी चीफ मिनिस्टर अमोबदे यारेना जु खलो गवर्नमेंट जु सेमरे प्रॉब्लम दि सॉल्व तौदना अदुम नैसनदना थमदोरिब्रा मराइबक थीबसे को ये अखोइगी बरर सानोना साइबिरे बीजेपी की प्लान दा अखोइगी लैरिबा लेबाकिदमता चोंथोक्तना अखोइ मणिपुरगिदमतनि चोंथोइबा मयामनबदि लालो हाइबिरे को मसी सिंजे तुमना लोसन बसी प्लान ने हाइतागदि कांग्रेस का बीजेपी का हानबा तानबगी थबक सही तहनिंगदे कांग्रेस की मतमदा हातप नतना उपाय लेतेना कोइ तानरगा हालमी अनमाय तौदना बीजेपी की मतमदसु तुमनबा हातकदौने हाइजि लाइतागदि मसी यारगदि खर ज्ञान ताबा पॉलिटिकल पार्टी ना क्लीन ओहलेसिना अतोपम सिजनरगा खुलाई थारिबनेबा डायरेक्ट खुलाई थाबनेबा अदुमाय तौ तारगदि अखोइ मणिपुर से लाइबक थिने अदुना यारगदि मेजर पॉलिटिकल पार्टी अनि से कितंग अखोइगी लेबाकसिबु नुंसिबम तंगदि याबियु मणिपुर नुंसिबियु मणिपुर प्रजा नुंसिबियु ना हाइबा चाइ मसी हाइबा